ngasi numida waram phone kiba maruebi pausung nyamna thamjari ahanbada panam pause digi lokhsaraga nongthombam Biren amuk hanna CM Oihangada Nepali singna Prime Minister na takshinkhre nongthombam Biren bu Manipur gi Minister amuk hanna Oihangada Manipur da lairiba Nepali ngangba Gorkha community gi maikedi gi Prime Minister Narendra Modi da memorandum ama piduna takshinkhre Manipur Gorkha Union gi maikedi gi Prime Minister pisin kiba memorandum aduda Manipur hauzik popular government amata leitaba sin state asigi miyam di hena kudong sa bama mayoknarakli basina maram oiraga miyam gi khanba miyu amoina nongthombam Biren ba mu hana Manipur gi minister hapiduna popular government ama lehen biu haina takshinki nongthombam Biren lusingba lenga ama Manipur lakhibadigi Gorkha community ki thamoida hana leramba mipai be kya kon magam rakhibani mahakna lusingba lengak hek lakpadagi matam kya gi mamang di community asina mayokna ba khudong saraba kya lairiba sida akan mamiyeng sangbiduna thabok oina pangthokpa horakhi masigi mayek laraba khudam ama panba tarabadi mamang gi lengak na kumja english ngani ga taraga ni thoida muthat piram laba kaubru lekha santal bari percent tori bari amasum Kalapahar Gram Panchayat amuhana lehan biki maki lengakna lamdamasita khundari ba maru oina minority community ngak senbiba law and order amadi national integrity da economy eng sangduna thabak kya tarongki mauna minister pham thadok khiberi Gorkha community singa akiba mi paiba pokpa horakhi maramasuna miyamgi khanna thabak tawba lusingba ma oiriba nongthombam Biren bo amuhana Manipur gi minister Oihangada hainasu Manipur Gorkha Union gi maikedi gi Prime Minister da taksinki Amaramdana My Planet My Responsibility haibasida painting competition pangtokre JCRE skill solution gi taragani thuraksu foundation dega mari leidana My Planet My Responsibility haibasida ngasi painting competition pangtokre category uhum thokna khaidoktuna kokaithil akham laikai da leiba institute asida pangthokiba competition aduda mahairoi sahum henbana saruk yakhi competition aduga madi leidana JCRE skill solution gi general manager Susantana Fungdorakpada Lakadoriba make Kunganitoida JCRE gi oina Taraganito Suba Foundation Dega Mari Lenana Matang Manau Naina Tuan event sing satabani Foundation Day Siga Mari Lenan staff singarang social service tawduna thangwaiban thau ground amadi serau sing the Usara Samri Henmana Thakre amadi ngasina state level painting competition pangthokani ngasi phawbada JCRE na lising humfuga manga henba angang sing training tokre amadi JCRE skill solution sina miyoi lising kuntraga ni thu henmasu thabok khan mangam khreadi maru oina angang singda environment gi oeba madi lainaba sing khangana ba panamda competition si pangthokani competition asida saruk yari ba singda usara su pidun angang singda makhoi gi oeba responsibility su tambiri ngasi khaidok liba category uhum asi category 1 da class 3 dagi 5 category 2 da class 6 dagi 8 phawba madi category 3 da class 9 dagi 12 phawba nari haribe category singi oina ahan ba ani suba makuk mathang tarakpa khangatuna mana mathum pigani haki amarom dana tourism sector sakot hanbada national highway sing the free movement mathok tai Professor Mohendro Manipur toward peaceful challenges haina mingthonba Professor N Mohendro na iba Institute of Development Studies IDS Imphal gi occasional paper ama ngasi release tokre Manipur Press Club ngasi pangthoki thoram amada paper asi release tokibani Manipur gi so tharaba sel thungi phibam ama asi matawkram na phagan ba yagan habi wakhalo na paper adu puthokani thoram adu da Manipur University ki Department Economics ki Professor N Damodar Thangjam Agro Industry Private Limited ki Managing Director Thangjam Joy Kumar Senior Journalist Hemant Kumar Ningombam Sarugaki Thauram aduga mari ledana paper sigi aiba IDS ki chairman oriba Professor N Mohendro hai Manipur si sana khona ba masum art and culture da yamna khumang sakshil harabasu economic activity ki phibam dadi yamna sothari sel thungi phibam phagat hanana bohana bada state adu da lairiba human resources amadi administration ki phibam naina ba mathoktai loinana agriculture service sector rural development amadi tourism gi scope sing ningthina naina duna sakhotna bo hotna ba mathoktai maru oina state asigi laizari ba tourism gi potential sing national amasum international level da miyang gi pung singsinba ngamna ba infrastructure sing improve tawba darkar oi hariba thabak sing asi mapung phana
paikhatnaba honabada state asigi lifeline oriba national highways sing free movement mapung phana tahon mathok tai national highways sing the free movement mapung phana leitriba phawba state asigi sel tungi phibam phagat hanba ngamloi hanasu phongdokhi amaramdana India na terrorist ki mayokta lai haiba malem gi leiba kunthra gani thuida takani Kiren Rijiju tuan political party ki MP Yaonakhre gi mapana tim taret khaidok tuna India na matam pumbra terrorist ki mayokta lai haiba malem gi leiba kunthra gani thui amasum Belgium gi Brussels da leiba European Union gi headquarter satuna takani haina Parliamentary Affairs Minister Kiren Rijiju na phongdokhi Union Minister Kiren Rijiju na social media ra thadorak pa post amada mathaki wafam asi phongdokla duna mahang hai BJP gi MP Pandana lusing bakangbu osina Saudi Arabia Bahrain ket amadi Algeria sakani mihut kangbu osida BJP gi MP Nisikant Dube amadi IM gi MP Asauddin Awai Shishu saruk yagani aduga BJP gi MP Ravi Shankar na lusing ba ani suba team na UK France Germany DU Italy amadi Denmark sakani JDU gi MP Sanjay Kumar Joan lusing ba ahum suba team na Indonesia Malaysia South Korea Japan amasum Singapore sakani hairiba team asida Trinamool Congress ki Yusuf Pathan amasum CPIM gi zone British saruk yagani Sivasana gi MP Srikanth Eknath Shinde na lusing ba mari suba team na UAE Liberia, Congo amadi Syria Leon sakani temasida BJP gi MP Bansuri Swaras amadi BJD gi Samit Patra saruk yagani Congress ki MP Sasi Tharoor lusingba manga suba timna US Panama Guyana Brazil amadi Colombo sakani DMK gi MP Kanimoji Karunadi na lusingba taruk suba timna Spain Greece Slovenia amasum Latvia amadi Russia sakani NCP ACP gi MP Supriya Sule na lusingba tare suba timna Egypt Qatar Ethiopia amadi South Africa da sakani hanasu paus da makhata na phongdorakli losilak poina topa pawmana miyam dagi namha tuna sel khaibani haibe miyoi sahum ga yankhai rom tha ahum rom sida phagat pangamki Manipur President ru lakhiba February thakhai digi horaga tha ahum rom sida miyam dagi aran mamona namha tuna sel khaiba munbar siena ba insurgent sahum ga yankhai hena security force na phagat pangamkri hairi Hindustan Times ki paun hai official oiba pawgil khunama gi matung ina February 12 da Manipur President rule thamduna governor ki makhad lengak session torak pada loinana lengak ki meki digi akanwa instruction pirak pigi maru oina Manipur gi tampak ki saruk singna security force na akanwa drive setabokhi Governor Ajay Kumar Balana miyam digi namhadru shell gi dimana singba toraklabadi manak nakpa police station da paw pinaba khangan bagaloina karigumba insurgent sing the shell gi mating piram bathoklabadi miyoe du gi mathak legal action logani haina khangan balekri Pausina Makataraduna, Senkai Tunkai Mari Lena forgot keep insurgents of Hungo Yanka Henbasi, Ayamana Impal is Amasum Impal Wieski Mapam Singi for Pamki. Pagaliba Muising a Ayamana Masaki Lanai or in a Siltana Bohona Ramba, Imung Monung Katnavaga Mari Lena, Sanktai never put on a big seal loba, no PC and Bakaito Kazinto Wiki Tapak the Sienavani, Sanabia Mo in a Tampaki, Amapam Sinda, Karigumba. Mapam karigumba ama thukpa matamda paisa piraga insurgent singbu connect tawbagi satnaba ama lakpugum tawri hari faraba insurgent singgo hangpong tawbuda ayamana makoi sahi ama ani sigi manunda tongan laholup singda join tawduna miyamgi maru oina government department sing official sing mahiloi sing dukan pham sing amadi miyamdagi sel khaibagi thabak sing tawbuni haiba khangli Ningsing Mayabri Nongtomba Biren Sayisiki February Mapon Minister Pamtato Krabamatung, February Taragum to the Manipura, President Rule Tambagaloina, Manipur Legislative Assembly in a suspended animation da Tamlakibani. Tadana Summa Mam Tamzaram Geduga, Houseco in the Miam Paus, Matasa Lusinjaragemas Makataba, no update, Miam Punanga Minasena, Sinel Siki Makedi, Miam Pam da Makatana Tamzari.